अमसों इंडिया दाउगी पुपुंग कुनमरी द कोविड की पॉजिटिव केस लिसिंग तरुक की मथकता हेंगलखि मियोई लिसिंग निपान की मथकता फगलक्तुना फगलक्पगी चांग चाद मौद्रा निपान 10 में अहुम मापन ओइखि मैं बुखरुमजरी अदम येंगबिरी विस इंपैक्ट न्यूज़ ने आई खांगेनमम थोइनुहेनबी हौजिपुंजा सिफाबुगी मरुइबा पाउसिंग म्याम तिपिजरी लाकदोरी ट्राइंथोई सुब मणिपुर लेजिस्लेटिव असेंबली मिखल असिदा बीजेपी लेंगाक अमुहना हलकलरोई हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट एन लोकेन फोंदोख्रे वाफम असे ngasi तौबुंखोक अवांग लेकाई लंपाक पांगथोखिबा पाटसोई एसी की एमएलए एके मीराबाई की अपोकपा अकोइजम इबोचा की 33 सुब लेखिदबगी निंगसिंग थौरमगा मरी लेनना वांगांगबदा फोंदोखिबने थौरमदुदा एन लोकेन मखा तारदुना मणिपुर बीजेपी की लेंगाक अमुक हलखिगनी हाइरिबा असि बीजेपी ना पंहाई हाइबने थिका तौबा सेंजाव पाइबा सिंगना वोट लेप्सिलक्पा कया असिना पॉलिटिशियन सिंगी फजख्रबा मसक असि थिहल्ले पॉलिटिशियन सिंगना तौगदबा थबकता थिका तौबा सिंगना याउसन बिगनो थिका तौबा सिंगदी थिका अदुम तौबियु हाइना महाकना फोंदोखि लोइना पार्सोई एसी द मिखल थेंगनगनी हाइना थोरक्लिबा कैंडिडेट सिंगी मनुंगदा सिटिंग एमएलए ओइरिबा एके मीराबाइना लाकदौरिबा मिखल असिदा अमुहना माई पाकनी हाइबगी थाजबसु फोंदोखि मणिपुर से इन नचिंग पांबा मणिपुर लंदम होयमगदबना करबार वाला कयामा ठिकादार कयामा सिटको मसेंजाव कया तालगा इंता को करोड़ पाइबा कयाना प्रजासिंगा लुपा कया खंगाव बिलकांदा भोर लेपने थोलकपा सिददी ngasiददी राजनीति की थाक से अदुक्ति मतिक नेम थखरे लाकदौरिबा अदुगुम नंबर 2022 दा कांग्रेस के अदुम लबा सासोलमा सोइद्रमति लाकनी अदुना अदुगुम सासोलदुदा इफुंदी कांग्रेस के लिए अदुम नंबर राजीव जी की मतमदगी आई कोई लोकल बॉडी की दा 30% आई कोई नुपी लगी चलपीबा सिगुम से लाबनिना अदुगुम काउंसिल ऑफ मिनिस्टर दा आई इसे सोइद्रमति अदुम यावरकनी इंडियन नेशनल कांग्रेस अमसुंग बीजेपी अनि असि पार्टी की आइडियोलॉजी अमसुंग प्रिंसिपल द खेनबा यामना लई हाइना हानगी चीफ मिनिस्टर सोइरिबा सीएलपी की लुचिंगबा ओक्रम इबोबिना फोंदोख्रे एमएलए एके मीराबाई की अपोकपा मपा लेखिदबगी निंगसिंग थौरम अदुदा ओक्रम इबोबिना मखा तारदुना मियामगी याइफनबा स्कीम कया पाइखलबसु स्कीम अदुगी कानबा मियामदा फंगहंद्रबदी स्कीम सेंबगी कानबा लेते स्कीम सेंबदी लाई थबक ओइनो ओंथोक्तुना मियामदा कानबा फंगहनबदी लुई सेंटर द कांग्रेस ने लुचिंगबा यूपीए गवर्नमेंट लेरिंगे मतमदा नेशनल फूड सिक्योरिटी एक्ट पार्लियामेंट पास तौदुना लाइरबगी पंखै मखादा लेबा इमुंग सिंगदा अहोंगबा ममलदा चेंग फंगहलखिबने लोइना महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट MGNREGA सु यूपीए लेंगांगना खुंगंगी थबक फंगद्रबा मियोय सिंग द थबक पीनना बलिंखत खिबने हारिबा एक्ट सिंग असना मियाम द पीरिबा कानबा सिंग मियाम न हेन खंगनरबने हारिबा एक्ट सिंग असदगी हेन फबा स्कीम अमता बीजेपी लेंगांगना सेमखिबा लेख्रबगे हाइना महाकना फोंदोखि मरम असना लाकदौरिबा स्टेट असेंबली मिखल असद मियामना बीजेपी द परा अमा तंबीगदबा कुइद्रे हाइना फोंदोखि थौरमदुदा सरुक याखिबा यामलबा पार्सोई एसी के अहलमन इमा इबेल सिंगदा एमएलए एके मीराबाइना ब्लैंकेट सिंग खुदोल तमखे लोइनना नब्सागी कार्डसु बेनिफिशियरी सिंगदे यंथोखि आइगी केंद्र सिगी नत्रगा सोसाइटी सिगी नत्रगा स्टेट सिगी नत्रगा कंट्री सिगी दवतदा कथो अगे हाइबा कमिटमेंट असेबा पीरियड अमगा लोइनना आई ख्वाई मरु ओइबदी आई तौनिंबा प्रजा मियाम गिदमुतदा आई सिगजु यारे आइना पामीबसी मसी फंगदगदी हाइबा अदुगुंबा कमिटमेंट डिटरमिनेशन अदुगा मरिंगजेन मथौना लैबा मी अमा दरकार होय हाइबसी आई मयाम पुनमकी मफंदा थमजनिंगबनी नंबोल ब्लॉक कांग्रेस कमिटी सिंधुना नोंगमुगी ओइबा पॉलिटिकल कॉन्फ्रेंस नंबोल कोंखाम अवांग लेकाई की पब्लिक हॉल पांगथोख्रे थौरमदुगा मरी लेनना मणिपुर प्रदेश कांग्रेस MPCC के प्रेसिडेंट सु ओइरिबा नंबोल कॉन्स्टिट्युएंसी की मिरेब एंड लोकेन नहाई इंडिया अमसुंग मणिपुर द बीजेपी न लुचिंग बचुंग सिन बलेंगाक न लेंगाकले अदुबु लेबाक असिगी पुवारी नैनरकपदा कांग्रेस की वारी नैनदबा यारोय लेबाक असिगी दमक चौखा थौरांगी थबक कया पाइखतुना लाकलिबा असिदा पार्टी अमना पंगा ngangliba asi angakpane कांग्रेस पार्टी की वारी
लेबाक मियामना खंगनादुना लेरबा वाफमनि हाइखि Election haibasi khunai amabu awanba puraknaba amadi lengak amabu achumba lambi da punanabagi amata ngairaba lambi amani haibasi mipum khudingmakna khangbiduna miyamna election da thamoi sengna thabak toba mathau tai haina wangkhoi constituency da Congress party dagi mirep oinanaba thorang tawriba RK Priyobartana phongdokre wafam asi nongmaibung multipurpose hall da Wangkhai block Congress committee amadi Wangkhai Congress election committee anina sindra pangthokpa nongmagi oiba election awareness campaign ga mari lainana phongdokhibani thoramadi da mahangna makha taraduna state asida election ama lakpa matamda miyamna wakhal ikhan khanda dabida masal amadi money power da chatpagi mami chauna taduna lakli asiguma fibam asina Manipur asi hiram kaya da ngasi fauba swathaduna laibani haiki Talab chabagi talab nikpada mawang maril tade haibagi wahauda ngarang numidang mayang Imphal Konchak mamang laikai da BJP amadi Congress workers singi marakta thokiba khana chainabagi thokdok amaga mari leinana mayang Imphal police na mi phananaba thibu humbagi thabak chathabada mawang maril tadaba thawong kaya chatharami haiduna Congress workers singna wakat mifam chathabada police na thingnana bohotna ringai da BJP gi workers sing amuk changsilaktuna irang thokre Congress ki nupi workers sing na saruk yakiba wakat mifam adu ngasinong tilpung ama makhairam taba matamda Konchak mamang laikai gi community hall da chathakibani adubu wakat mifam adu phamba horakpada mayang Imphal police station gi osina lochingba police team ama laktuna wakat mifam phamliba sing adu tanthokna bohonaki Matamaduda BJP gi worker kharasu laktuna wakat mifam phamliba singa gi marakta chauna mukna ba thoklakhe irang adu hena kansilakpadagi mayang Imphal police ki ahen batim sing laktuna miyam gi irang adu control tawkhi Police da koi report thangkaliba mi do maming do matha do hairaga si puthokpiro si to aduga hayengi numita la u kholo haige di haidraga migi masa wai sangdaba nupi ngata leiba mafamda nupi police poraktana none hekta la aga tawbasidi phajade noi khitang di sidi lu di haije haijabada mu makha da bodum chatlaga mau yamna nauriba luhongba tha makhara dangairi masu masaje koigi kano tawraba aduje mathanda tumma leiba kangal haidoraba masi pangtharaba lektharaga pakhat ki ising thara langnai police tugi mamangda police na hai kari haina hari tawsannabani hari akoina phamungda thangkalaga maji hipalaga seba tawi nupi angang da sungumba crime tawba khopa je koi yaningde Lakadoriba State Assembly Mikhala Sida Kairao Kendra gi oina intending candidate oigadoriba MD Nasiruddin Khan Elias Boboy gi oiba Lemba Khulda Christmas kumhei gi mangoina na yaifa pauzal piba amadi miyam gi mifam amang rang pangthok lingai masak khangdaba miyoi kharana gari da laklaga nongmai kapsalam le hairi thogdo adu da so apandi yaukhide hairi Nakalamuram dangarang gi thogdo adu yamna laibak thibani amadi akan bomong da condemn tawi micham da nongmai kapsalam ba thawong adu da chenaba miyoi sing lengak na phaduna akan bachairak pibiyo haina MD Nasiruddin Khan Elias Bobona lengak ki pukning chingsilakli Kiamgai Muslim awang laikai da leiba yumda paumi singa unaba amada Boboy na hai mikhal gamari leinana vote khomba haibasi minung sida khomgadabani praja ki halaga vote khomba yaroi ngarang lemba khulda mahak masa yauna khul asida meeting pangthok lingai nongthilgi matamda miyoi khara gari da laklaga nongmai round kaya kapsilamba thawong yamna laibak thibani Laibak Pabadagi, Nongmai Kapagi Togdo Ada Missimina de Yaukide, Yauram Lagadi, Achoba Watok Ama Oiram Gadabani, Togdo Adugamari Lenana Andropolis Station the Kesama file Taure, Lenana Nongmai Kapa Togdo Ada Sizinaba, Asangbamachugi bid car registration number MN05J5904, Police Stafana Nabakanghale. Hosefawagi Oina Togdo Ada Chenaba Mui Amata Paba Punbagi Wafam Laitri. Mamang dasu mahaki yumgi geta bom ama thamlamba thogdok aduda chenaba miyoi sing adu ngarangi nomai kakpa thogdok aduda yawba miyoi sing na oigani haibagi thajabale mahaki oina ngarangi thogdok aduda chenaba miyoi sing lemna tharoi aingi oiba mateng logani lengak nasu thogdok asida chenaba miyoi sing athubada phaduna cheirak pibiyu haina boboina thamlakli sakangdaba miyoi khara gari de laktuna khoigi round ahumlak kapthoami hariba gari edugi number di ML05J5904 bit
ग्रीन कलर की ममांग दसो अखोई मी पिकअप तब चटप मतमदा अखोई के अंगांग सिंगदा मोहना अकी खंग फावलकना अखोई थ्रेटन तौरखिब लेरबनी लो की मतेंग लौरगा मोहति लेमना थारो है एंड्रोपियस तसो कंप्लेंट तौखिब लेरे हिलमुंग वसी अमदि डीजी त कंप्लेंट तौकनी मखा ताना हाना की सुसु लौखत पिद्रमिना सिगी मखा तारकपदा करिगुंबा सरकार सिना नत्रका अखोई की लेरिबो अथॉरिटी सिंगना एक्शन लौखत पिद्रब तारगदी अखोई की लेरिबो सीएसओ ऑर्गेनाइजेशन मरा पाइबे चेन मैमगा हौरगा अखोई सिगी मक्त मयोक्ता त सिगी एक्शन लौखत akan makhongjang changjin jagani ngarangni thodok aduga mari leinana lemba khulgi chairman Benjamin Chithung nahai mikhalga mari leinana intending candidate pumba khul asada lakpada taramna oi ngarang kairau kendra gi oina mirep oigadoriba MD Nasiruddin Khan Elias Boboy lakpada khul asana taramna okay adubu meeting pangthoi haibagi wahauda nungthil pobopta nongmai kapsalamba thodok asana khul asada leiriba miyamda akiya khang pokhale थौदो असना खुल असदा कैंडिडेट ओइगदोरिबा सिंह चंगबा थिंगलसिरा हाइबगी वाफम फाउबा लाखले फिबम असदा लेंगांग अकन बमिटियंग चंगबीदुना थौदो अदुदा चेनबा मियोय सिंह फादुना चेराक पिबियो हाइना चेयरमैन न फोंदोखे अखोइना एफआईआर पांजख्रसु करिगुंबा एक्शन अमता लोखपिदना लेमना थादोकियो हाइबसिति अखोइदि खरा लेरदि असिगी मयाइसिदि अखोइदि लेबंग मोइदौरी एफआईआर पांग्रमनि अंड्रो पुलिस स्टेशन दा गाड़ी नंबर पीग्रमनि अमा लोइना तौग्रमनि हजिबो फागले हाबि पाउदि लेते तौरिब थबक असि नुंदांगदा कापसिनबनि हाइरदि कदाइनो हाइबसु याय अदु नुंथि बोबोक्तो पुंग बारो मखाय पुंग अमा अदवाइदा कापसिनलगा अखोइ मांगु सखबदु हाना अखोइना खंगबदि थाइना मदे नुंमै काबे हाइदि पुलिस कुइतान तानरा फानरिबनि हजिदि नुंमै काबे रा कनासु थिनदरे अदुवा असिबु कराना थिबिदोइनो अखोइनिसु थिरुबो यापोन नते अदुना रिपोर्ट तौरुबदि खितंग थिबिरगा एक्शन लोखपियो हाइबसे Lakliba trying to sub Manipur Legislative Assembly election asada mikhal free and fair oiba mong da pangthoknabagi paujel puba solo cycle rally ama ngasidagi manikanta mutum na chatkre free and fair election gi paujel puba cycle rally ado langtabal constituency gi manung channa chatkadabani haire cycle rally asigi manung channa free and fair election gi matang da miyam da bhab tahanaba chezai shu constituency asigi manung da chairam gani haire Panbayabadi, Manikanta Mutum, Haukiba September Tarada Manipur Degi, Assam Pauba Solo, Walk Oina No to Drugs, Samadi Awar Green, Haiba Pauzil Puduna Kongna Chatuna, Tree Plantation, Uchara Lissing Amahena Thagibata Natana, Manipur Maite Nongsagi Mintol So Pikrabani. Kundrakpam Kendra gi BJP gi intending candidate Kaithelakpam Ronen ge yut temna sendana Kundrakpam Kendra Senbathungna rally for chance Haibathim da gari macha singi rally amachatkre rally ase intending candidate ke Ronen Masamakna Paurabi da gilam thakhe rally ase da Kundrakpam Kendra gi tongan ba khungang singdagi lakpa yut chamnga romna sarukyakhe Nauria Pakang Lakpo constituency da BJP Gimire Oinana Bathorang Toriba O Males ke vehicles rally Amasung BJP sticker campaign Pangtokre. Lakliba trying to sub Manipur Legislative Assembly Mikhal Gamari Lenana O Males ke election campaign Gimanung Channa Males Pu Sagat Po Oina constituency Asigi Miam na Saruk Yaduna vehicles rally adu chatkibani haidi. National Legal Services Authority Nalsa Gimityang Makada District Legal Services Authority Tamenglongna Manipur State Legal Services Authority Masal Saga Kursamnaduna Free and Fair Election Haiba Topic the Nomugi Oiba online program Pangtokre Haina Cherola Madakang Halakli. Lakli Balisangani Kunithoi the Pangtoka the River Manipur Legislative Assembly Election Gamari Lena Manipur Chief Electoral Officer CEO Rajesh Agrawalna District Election Officer DEO Amadi State Asigi Superintendents of Police SP Singa Unaduna Mipam Amapang Tokre Mipamadu Lamfiel Pataleba Chief Electoral Officer CEO Office Ki Conference Hall the Pangtokibani Mipamadu CEO Rajesh Agrawalna Hai Lakliba Mikhalasiga Mari Lenana Election Commission of India ECI gi Kangbu Ama State Asada Mathangtha January the Laklaba Yai Haike Loinana Mikhal Asiga Mari Lenana District Election Officer DEO Amadi State Asigi Superintendents of Police SP Singna District Singda Kupna Ying Sinaba Haike
State asida mikhal gi matam naksilakpagi iroinana mikhal gi matangda miyam da message kaya piba street play utkre. Street play ado Manipur Legal Services Authority na sindana ethical voting haibatimda nokphade Cultural Foundation gi artist singna utkibani. Lagliba trying to suba Manipur Legislative Assembly election asida nungba constituency gi oina BJP gi mirep oina na basem sariba guidon kamai gi Imphal gi Namdulong Stadium road talaiba yung gi getta haukiba December 13 ta sakhangdaba singna nongmai maru thanambagi thawongbu People's Progressive Council Manipur West na thadorappa cherolamada yaningdaba phongdorakli. Nauria pakhang lakpa AC gi mirep oinanaba thaurang liba miyoi singna AC asida nupi mirep oinanaba thaurang libi amagi mathakta yengliba hanthaba mityeng asima AC asigi nupi khudingmakta yengba mityeng ni lawdaba ngamde haina BJP gi mirep oinanaba thaurang libi SKB na pendaba phongdokre nupi singbu kadai fawbugi thakta thamgadage haiba khangdabata natana wangang ngang liba sing asigi mathakta AC asigi miyamna para tambibu matam oire haina mahakna phongdokhe. Wafamasi lakidoriba mikhal gamari lainana AC asigi manung chana kodongpokpi mamang laikai da pangthokpa SKB gi mikhal gamari lainaba booth level political conference amada phongdokhibani. Mahangna makha taraduna Imphal City ga nakna lairabasu hiram kaya da sothaduna laklaba AC asigi mihut oiduna AC asibu mangzil thana pukhatke haibagi wakhalol da mirep oinanaba thaurang lakpani. Mirep maselgi marakta amaga hunaduna ngang sakpagi chanabi asi pamde chenda haithoi singthoi basaduna ngang saknabagi mahut miyam gi thabak tawbada lamzel tanasi haina mahakna phongdokhi. Prasagi damak seba tawge na thubi iba aikoi sibu chinna lamzen tanasi haibra khutna lamzen tanasi haibra duna aina hangjani se de thongare iba mayam sidi aikoi gi chin jing se loi photsan na rakanda khutna lamzen tanasi haira di tana bam ta ngamda dana chin noi ne itui hona da loi I thoni hai tare chinna lamzen tanaga lebaki aphaba chawkhatpa haibado amatta oiroi ngasi awaba taraba ichasingi damakta khoi lam thengnaba ipuroiba singi damakta lam thengnaba leikai gi damakta lam thengnaba nupi oi bi khoi gi achauba daita amadi dum lawroga leijariba. Kairao Assembly Constituency ki manung channel lairiba Arapte amadi Santinagar fauna naba Valley Bridge ama sana nabagi damak ngasi Works Minister Thongam Biswajana urep uyung tamkre urep uyung tambagi thoram aduda Kairao Assembly Constituency ki MLA su oiriba State Planning Board Manipur ki Chairman Lorembam Rameshwar su sarukyakhe urep uyung tambagi thoram aduga mari leinana Works Minister Thongam Biswajana hai thong asi Manipur lenga ki Works Department ki makha da lupa crore ani makhai changna sagadabane thong ase sananabagi tender gi process pumnamak loide vote mamang da saba lotion ba haiba adumadi khudong chagadaba ngamde mande adubu lakliba chahi lesangani kunithoi gi January thadagi saba hauraga March April tha fawbada lotion duna miyam da khutsinagani haibagi thazaba minister na piramkhe Sehingga election di perjalanan itu tahu yang ada yaroda ada di masalah kami. Ada masih amna presiden lagi. Kita ini perjalanan itu sekarang yang itu tahu ni ada kocak cerita. Yang jauh ini kan bagi magi mengudak menjauh di bawah nama. Ada politik yang habis ada qualification wali nanti. Politik yang magi third process habis di perjalanan itu ni jawab. Perjalanan itu kan jawab itu magi lamdan itu yang kita wata badan mau pada jadi itu ada lagi hal pami. Jadi mak mengudak tu yang je. Thongju constituency gi manung chanba Khongman John 1 dagi 5 fawgi manung the constituency asigi MLA su Odibo Works Minister TH Biswajit ki media makha da chathari ba tongan bachau ka thorang gi thawak sing da miyoi kharana media amadi miyam tin ba function sing da lan uhanba yabo wafam kaya phongdorak pa asi yamna laibak thibani haina Khongman Gram Panchayat ki Pradhan M Nungsireina thadrok cherol amana phongdorakli loinana khul laikai gi paikhaliba chauka thorang gi thabak singda makhata na kanagomba amatana ayat apan pibidana basu cherolasna makhata na apil tarakli Ukhrul district ki Lungchong Maifai block telaiba Tainam village ta Lungchong Maifai police outpost Manipur State Cooperative Bank Limited ki branch office STO BDO office amadi one stop center sakhi sangaduna miyam da sinakre
District Administration Ukrul Nasindana LM Block Office Complex Tapangtokpa State Government's Community Outreach Program the Chief Minister N. Biren Saruk Yaraduna Haidiba Officing Asi Sangakibane. Thoramadu the Chief Minister N. Birena State Asigi Kul Kuding Chaukat Laba Matamda Amadi Kungang Kuding Ningtina Sengot Laba Matamda Chaukat pa Manipur Ama Oigani Haike. Chief Minister na District Asiginaha Singna Manipur Startup Scheme Thana Nabasu Apil Tauke. Loinana scheme asigi makada Ukrul District ke Hill Wild King Chili Chocolate pu malim gi thakta fanghanba ngamna na bahot na si haike. Chief Minister na Ukrul District ta Vandhan Vikas Yojana of Tribal Cooperative Marketing Federation of India gi makada workshed godown amadi dryer sing sana na balupa crore kun taruk kaithokle. Trifet ki makada Manipur gi tribal nupi lising ni fumathoi thabak piragani haike. Loinana Pettigrew College upgrade taunana bugi dama crore humpumanga gi manungda crore kuntra humdoi kaithokle haike. Chief Minister gi Tainam Village Khongchet aduda Rajya Sabha gi MP Maharaj Sana Jauba Leishemba amadi Loktak Development Authority gi Chairman L Susindrosu Sarukyake. I can lack of mission. My MBO is called Sanbidana in Makan Each and every village support and village. Politically, my issues we support. Political issues amicably, honorably settled the wider way. Madudai is support of Nipam. I think I am the life of Omana. Akogi Singi Nupi Mayam. Try fighting Makada Bandhan Vikas Karyakiramana. BDD के मुकाबले फ्रुट वही मैं सेल्फ ग्रुप सेमगा मुझे कन्न तौलिदो मधु आई हंतक आरगीत पैसा 26 करोड़ की कनुनिको 40,000 tribal women were employed through tribal आई कोंदा आई सुन चावनी नो एंगोंद रेस्पेक्ट होएबा मतम दो सत करेबि अकोई अमगा रेस्पेक्ट होंगबा आई खुद से हाने तिंथो कांदा handshake से इन कुछ हाना पी बतावे आइने मिगी चाना ना बस आइने हाना पी बतावे गवर्नमेंट ना मतम की सिंजरी बा स्कीम प्रोग्राम मयाम से मसी enjoy तो बियो प्रजागिनी गवर्नमेंट एक होई करी बिनो to serve you. Rotary Club of Imphal na leptana chatarakpa thauram gi maning Chennai Imphal East District ke RCC Village Takhelda Mega Medical Camp ama pangthokre. Kem adu ki manung chana Rotary Club of Imphal ki President Dev Kumar Thaudam na hai kem asi Babina Diagnostic amadi Caesar Eye Care ge khutsam naraga chathabane kem asida mid amadi diabetes yauna tongan balaina kaya amasu lem na yengki. Impact News ke Associate Editor Joyashree Usamda Gender Journalist Award 2020 Pinana Bakhalakre. Women Action for Development na chahi khudingi Gender Journalist Award asi piduna lakhibane. Impact News ke Associate Editor Joyashree Usam haukiba chahi lesingani konda tongan ba hiram kayada nupi singna thengnari ba khudong chadaba amadi awaba kayabu miyamda amadi mari leinaba singda khanghanabagi pandamda akhanaba pau kaya semki. Pau sing adugi manungda lamdam asida ladiba female sex workers singda yumpham oiba pau siphai singi makhutta mapuroiba lekhidrabi nupi singna thengnariba awaba amadi karamba matamda achumba wayal fangadage haina ngainariba singda yumpham oiba asina chingba hiram sing asada yumpham oiduna semkiba akhanaba pau singda mana asi pinana bakhalakibane. Panbayabadi Impact News ke Associate Editor Joyashree Usam RK Sanatomba State Journalist Award 2021 su fangkraba Impact News ki paumi amane. Lakliba December kunithoida Hotel Imphal ge Sangai Holde Award asi yenthok lagani haina Women Action for Development na kanghalak pagaloina na numit asida tongan ba pauche ahum gi paumi ahum da Promising Journalist Award su piragani hairi. Meitai bo schedule tribe list chalhan bada changadaba mathau taba recommendation Manipur lengang na December 28 ki nungthil pung ahum fawgi manungda India lengak ta thadrabadi numit asigi ahing nong yaidagi December 19 gi numidang waram pung taruk fawba total shutdown gi khongjang changsalagani haina schedule tribe demand committee of Manipur na thadrok cherolamada khanghalakli. National Register of Citizens NRC enforced taunanabagi matangda memorandum ama Indigenous Peoples Alliance
Ipa Manipur na Chief Minister Nongthombam Biren yauna tongan ba political parties sing the pisinkre. Memorandum under the State Population Police enact toba State Population Commission established toba National Register of Citizens NRC Act implement tobagi wafam sing palle. Loinana lakliba State Legislative Assembly election asigamari lenana political parties singna magi party ki manifesto fongo matamdasu enforcement implementation of National Register of Citizens NRC Act ki matangda yahan nabasu hairi. Manipur ngasi COVID-19 na maram oiraga miyoi kunhumdoi positive oiba thengna khibaga loinana positivity rate ani 10.3 oike miyoi 10 na recover tawduna recovery rate 4.9 mangada leiri ngasi laichata sina maram oiraga lekhidaba miyoi amata yaukhide Manipur lenga ki Directorate of Health Services na thadorok report ki matungina ngasi punna miyoi 9.3 COVID-19 test obada miyoi kunhumdoi positive oiba thengna khibani hairi Hausa Fabugi oina state asigi apunba COVID positive ki case masing lakh ama lising kun mangaga chatruk yankhai sure. Miyoi lakh ama lising kun humdoiga chamri yankhai mathoina recovered taukibaga loinana state asigi active case chani ga mari leiri. Laikidaba apunba masing na lising amaga chamapan maudra mangada leiri. Nakalamuram da laichet asidagi mapung phana ngakthok na ngamna bagi pandamda chahi asigi January 13 tagi lebak sin bathungna chatharakliba COVID vaccination gi manung channa ngasi state asigi oina vaccine dose lising amaga chohum humpumapan mai pak na kapthoke Hozu fabugi oina state asigi apunba dose lakh kunithoi lising humpumapan ga chamapan kun marida COVID vaccine kapthok pangamkre masigi manung da first dose lakh tarahumdoi lising Taramathoi ka chanipan kunipan amade second dose lakh mapan lising yankhai nipan ga maudrat taruk mai pak na kapthok pangam le haina Manipur lenga ki Health Department ke Additional Director amadi wangang loi Dr. Khoirom Sashikumar mangang na thadorok pachero lamana hairi Loina na hokiba December taramathoi da Imphal Airport thunglakiba Air India gi flight number AI 889 gi seat number 5 tagi 11 fauba amadi December 12 gi Indigo flight number 6E874 ge seat number 25 tagi na 30 fauba da tonglakiba passenger singna command control room gi number 1800345318 natraga district surveillance officer DSO da athuba matam da pau fauna duna marilena bas na quarantine amadi test na chingbusing chathana basu khanghalakli 46 AC cycle constituency gi intending candidate Kim Neo Hang Singh gi makhada inside North East na COVID-19 gi own suba wave gi checksel thorang lokhat po ina state asida COVID kamari lena na thabak tori basingda oxygen cylinder kun mathoi khursina kre inside North East na Yeoman ambulance service toriba kuki khanglai Lompi KKL da oxygen cylinder tara KSO Imphal da mapan amadi KSO cycle da ani khursinakibani Matang size break amal logzage break ki matung da malim amadi India gi leriba COVID-19 case ki update ki pau amadi Manipur amasung maling gi tongan bei pau sing puduna laksage Impact News Sumitiyang tadro lebio Notice sa ahan ba na RBI na regulate ba amasung Ministry of Finance Department of Financial Services Government of India na Surface Act 2002 gi makada financial institution ama oina sakhang kraba Pradhan Mantri Awas Yojana Housing for All mission gi makada subsidized home loan pibda mangjil thariba Panthoibi Housing Finance Company Limited amadi masigi sister company singi Guwahati yauna branch tarahumdoi hangdokchare chahi tara-taret ki khongchata lakraba Panthoibi Housing Finance Company Limited tagi miyamna financial facility sing lawirana ningsingjari Panthoibi Housing Finance Company Limited and its sisters company Uripok Taurambam Laikai. Mayam kahana taram nok jari bulletin asigi makata bapau miyam de pizari
India da hoki papung kunmari da COVID ki positive case lising taruk ka chamnga humpu humdoi hengalaki. Miyoi lising nipan ki mathakta fagalak tuna fagalak pagi chang chada magdra nipan 10 me ahum mapan oiki. Hoki papung kunmari da COVID tagi miyoi chama kuntra ni thoi laikide. Hauzi ba asa da COVID ki active case lising marfuni thoi ga chani humpu taret lairi. Hauzi fawda ba asa da COVID ki apunba case crore ahum lak ni futaret lising ni futaruk hele. Hauzi fawda leibak asada COVID tagi laikidabagi apunba masing lak mari lising humudra taret ka chamnga yankai mari sure. Hauzi fawda leibak asada COVID tagi fagalakpagi apunba masing crore ahum lak nifu mathoi lising marfut taret hele. Amaramda India da Omicron gi apunba case chamaga yankai taruk sure. Nakalamuramda malim gi oina COVID ki apunba case masing crore kun taret lak yankai mathoi lising nipu hele. Malim gi oina laina asadagi laikidabagi apunba masing lak yankai humdoi lising humudra ni thoi hele amadi malim gi oina COVID tagi fagalakpagi masing crore kun mari lak humpumapan lising tarama thoi hele. Wangoi dangasi school fagalan si mission hodokre. Mission asigi manung chana nauna higher secondary thakta upgrade tawkraba yumnam higher secondary school gi nauna saba classroom sangakre. Oza sing na mahiroi sing buning tina laidik takpiyo rasniti da yaubi gano haina education minister Sorokhaibam Razen na fongdokre. Education S na sinduna wangoi yumnam huidrom dalaiba yumnam huidrom higher secondary school complex tapangto ki bathoram amada school fagalan si mission gi manung chana yumnam huidrom higher secondary school gi nauna saba classroom science laboratory amadi library sangake. Thoramaduga mari lenana minister Sorokhaibam Razen na hai oza haibasi lenga ki makhada leiba sinmi amani haiba kaudaba fai vote maya naksilakli MLA minister gi backing leide haiduna transfer posting gi damak wachat wanom tawbigano haike school khara da oza watpagi khudongcha daba leiriba asisu athubada mensin na bathabak paikhatlagani haina minister na fongdoki. Quite a lurije, Oza se transfer to was Hokoyadi, Moina Pamzarabra, Adam Wanomaga Sakani, Moina would sending the dish, Hatras, Mogi Kulai in Jalaga, Adam Ishak the Holata Holagadum Ozaze, Ama Bawa, Koina Liangam Deva, Masumbazi, Koi, Taugumzi, Koi Gomengi, employing in a Kalaga, Koi Patana 19,000, TG Gumba, Shishi Gumba, Iboton Sanagumba, Koi Chalaga, Karambo, Ozaz, Harplus, Oiri. Helige I do yenga lautoga, I quite hariba, Tom Chogi the hangiba, Ayasik and the hangiba, top the hangiba, quite ying never. In Pal area, the arm surplus, where I don't lady in the show, dingam the my baking the MLA minister among labor. Board Mayaga or a Podina Kanata Yada Badunani. Ngasigi thoramaduga mari lenana minister oinam lukhoi na hai ngasi mahakna kendra sigi miyam gi chawkha thorang gi oiba thabak thoram kaya paikhat pangamzariba asi maruina kendra asida leriba miyam na mahak pu thajaba thambi khiba aduna ngambani ngasi higher secondary gi thakta pukhat pangamlaba yumnam huidrom higher secondary asi Sahi kaya kendra asigi mihutni haina leirakraba singna karimata yengsin bidana leirakibani politics haibasi power gine power paidana miyam gi yaifa thorangi thabak toba yaroi haina fongdoki school gi sangchingsi chad leiramme adu ngasidi laibuk phadana sigi room taraga mari si sabasida natana ano basida khoigi hairiba sarva shiksha abhiyan sarmaga shiksha abhiyan sida aigi kendra yauri si school suki matik yawme si khoigi high school gi su yauri si mafam chana sida sangama sigi maning sida chongthoga leisi yengbuda yam nungaite adubu asigi karigumba purpose ama leitana di eta sidokumsi leiriba koiba si building na koi shallaga manung sida na fill tawraga angang sing school gi chhatra sathi singna ngak school gi break piba matamda sanabaga football sanagebu hairo karigumba whatever moina pamjabadu sanagebu hairo sumaina fill ji phajana semna nabagi haina khallaga thambane to Ram oiraga Namboldagi Imphal fawba cheliba passenger auto rickshaw amadi Tata Magic singna gari atongmal lupa yankai lauriba ase hauze thaugi mamal hantharaklabanina passenger service tauriba sing asana gari atongmal lupa kuntra da hanthabina ba development and protection United Voluntary Organization na thadrokpa cherolamada hairakli
Haukiba decade ahumari asida state asida thokiba amasung thengnakiba social political disturbance amasung unrest na maram oiraga mental stress anxiety amasung restlessness ke fibam kaya state asigi miyam da mayuk naduna lakli maram asina fibam asi thengnanaba hiram asida mityeng changduna issue asigi matang da center amasung state lengakta pukhatnaba rims jenims amasung atai hospital singdage akaknaba policy amasung program kaya sembagi tangai fadaba Leirabra Khali Haina, Manipur University ki Vice Chancellor, Professor N. Lokendra na Fongdorakli. Wafamasi Society of Psychiatric Nurses, Manipur ki First Annual Conference ki thoram da Fongdokibani. First Annual Conference asigi Organizing Committee na Sindhuna Rims ki Jubilee Hall the Pangtokiba Thoram Aduga Mari Lenana, Society of Psychiatric Nurses, Manipur ki President Oibaga Loinana, Conference ki Chairperson Su ODB KH Ratnana, Conference ase khunai asida positive mental health ki matang da contribution pinanaba pandam da pangthokpani haike. We need psychiatric hospital in Manipur because this region, particularly say Manipur, have been suffering from this kind of mental stress, mental anxiety and the restlessness because of the social political disruption for more than 3-4 decades. COVID mamang leramba mi magi saktam da harau kay ambado je COVID matung da khoi wari sabo matam sida he is not as one asmai to da na khoi se yam thina bam leire aduna khoi na khale ba why not we start some project mental health na sakhoi puna mo se punchal lakan da Manipur da thingari ba COVID na maram or kan da not only COVID Manipur society da hoji stress and strain leita ba any person leire mo na khoi thajai masi am darkar roiba area mani masi khanjar kan da khina like minded person sina mental health nursing se khatlaga society sida khoi ngamjaba contribution da mental health se positive mental health program bagi pandam da sinjaba conference nga series Manipur State for Skill Development MSSD na Sindra Nomagi Oiba State Level Consultation Workshop amangasi Jingmerong Deleba Classic Grande the Pangtokre Skill Acquisition and Knowledge Awareness for Livelihood Promotion Sankalp ke Makada Pangtokiba Workshop Aduga Mari Lenana MSSD Gimitia Makada Skill Development Training Program ge Stakeholders Singi Oiba Interaction Program Amasu Pangtoki. Ministry of MSME ge Santang Makhada Awang Nongpong State asigi oina Manipur da nauna hangdoriba MSME Technology Center na pigdoriba kanaba singi matang da nongmagi oiba stakeholders singi mipam pangthokre Nilakuti Food Park da leiba Center asida pangthokpa thoram aduda Sarugya Akiba Trade Commerce and Industries ki Director Y Robitana Hidak langtak sungbada sizinaba yaba pambi amadi manam nungsiba pambi makhal kaya phangbalamdam oibana pambi sing asi yokhatpagi tangai fadabale Pambi makhal sing asibu sizinaduna potho kadoriba potlam sing asi matau karamna value hengal hangani amadi miyam na pamna ba mongda karamna packaging tawgani haibana chingbu wafam sing ngasigi mifam asida khananai na khi haina fongdoki Nakalamuram the MSME Technology Center Imphal gi Deputy Director Dr. Sinam Yere Tomba na lakadoriba April amadi May tha fawbagi manungda center ase mathau tawba hauduna lamdam asigi entrepreneur singda achauba inot ama piba ngamlagani polam sing ase hena marang kaina amadi quality leina puthokpada changadaba machak maruina mission sing center gi maike dagi khursinaraklagani State lengang na sulamdam asigi naha singda mating panglabadi lamdam asida entrepreneur singi masing hengalaktuna sermitlon fabalamdam ama oiba ngamgani haina mahak na fungdoki कोई स्टेट ददी मयाम मेडिसिनल प्लांट्स लाइक लॉट्स ऑफ फ्रेग्रेंस प्लांट्स आते अदुई तो डेवलप तौना बनी बेसिकली सी के सेंटर से कोई वन ऑफ अ काइंड इन नॉर्थ ईस्ट नि अदु कोई इसागी स्टेट ता लेबनी ना कोई के एंटरप्रेन्योर सिंग कोई लेमन ग्रास की एसेंशियल ऑयल गुमबोय दासु कुसुम लेगी बोय दारसु एनीथिंग सी सिंपल हाइजा बयवाने तो मोइना प्रोड्यूस तौगदव सिंग दो सैसा लागा मोय जे कमाइना हेना फजना डेवलप तौरगा मोय के वैल्यू एडिशन दो तौरकांदा कोई पैकेजिंग नु अतेगी वैल्यू के कामयाम तरकान अखोइजे हेन प्रोडक्ट से अट्रैक्टिव ओहेनगदगे नत्रगा मोय प्रोडक्ट से कमाइना हेन फन सेंगोटप यागे हेबदा दुई दो तौनबनी तुंग तारकपदा कोई सेंटर सिना तौजरकदो मयामसु एना ममुताना खंगमिननबगी देन मरक्तुदा ngसाइगी स्टेट गवर्नमेंट साइटगेसु करी करमबा सपोर्ट पिबिरगदी ओनजरि मयामदु माइ पाकना देन तुंग कोइना चंगजनबा यागदगे सिगी पांदमदा जिके हारिबा सिगी स्टेकहोल्डर मिट कोइ सिनजबने
Application of Science in Agriculture have a topic to Media Fellowship Program Gidama Central Agricultural University Headquarter Lamfelpat Imphal Public Relation and Media Management Cell na Media Fellow Taruk Kauri Haina Cherol Amada Kanghalakli. Hariba Fellowship Program ase tha ahum chupna chathagadabani emolument na Lupalasing kun oigani haina Cherol asana makhatari. Scientific ki oiba kanglon season aduna senthok leina piggery farming karamna tawgani haibagi matangda lomi singi oiba awareness program kam training program amanga se Fungyar AC gi lamlai khunau da pangthokre nongmagi oiba thoram adu Kisan Morcha BJP Manipur Pradesh Ningrengam Kasungna sponsored tawduna mapithel New Generation Farmers Club amasong Manipur Progressive Farmer Association sindana pangthokibani thoram adu mari leinana Ningrengam Kasungna Chingdalairiba Lomi Singna Mamangai the Gichatnarakpa Kanglon the Nasifaba Ok Loibagi Chatnabi Chathaduna Lakli Masimangna Lomi Singi Sentok Lambi Hengal Hanbangamdri Aduba scientific oiba mongda akanga heitana duna Ok Loirabadi Sentok Lambi Hengat Pada Chauna Mating Oigani Masigi Wakalol the piggery farming ge awareness come training program asipang thokpani haina phongdoki Lebak lai hau yamna faba mafam asida Mari lena balenga ki authority na mityeng changdaba amadi khunja singbo lamjing biba watpana sufam nompham khangdabagi awaba thengnari awaba asi koknanaba central government ki funding makada Fungyar AC gi beneficiary lesingama chawnga ok loinanabagi thorang paikhatnaba taknari haike thoramarida ok loibada lamdam asida maming leirabi PP kaithelakpam amadi piggery expert kaya sir yaduna piggery farming gi matangda wangangki Aina hujik project ok loina nabagi 1500 beneficiary oigadaba proposal to p grabni center na shortlist da yahan grabni karikumba 1500 beneficiary yaura gadi first preference de aina training tause habda yawba singse han pigni chadong western side se da veterinary hospital de building de lay aduga doctor di pide ase sab se chahi manga mukti phare staff ti amsu tharakte kari kumbada ekhoi gi Fungyar gi lomi miam sena aingonda thajaduna support tawraga mai pak lagadi cha san nabdo noi awaba leroy aina sumu bada primary health sub center se city da de doctor mari manga layaba ekhoi gi single doctor laktri nurse ama lerame khunasi gi retire tawre ujikti College of Agriculture Imphal Gimanung Channa All India Coordinated Research Project on Nematodes in Agriculture AICRP Amadi Kwakstipai Farmers Club Kapunna Kutsam Naduna Nongmugi Oiba Awareness Program on Nematodes Ki Haiba Hiramda Awareness Program Come Interaction Program Ama Kwakstipai Maning Lekai da Pangtokre Thoramasi Central Agricultural University ge sentang makhada pangthokpani Nakalamramda awareness program asigi matangda lomi amana phongdorakpada lomi singna matamatam gi oiba department na awareness pibagi tangai fadabale matam ga chanaba technology amadi wakhalol sizinarabadi double income oihenba ngamgani haiki farmer se moi hojikti keno haitare doubling farmer haina tawribanina nematode na aduki matik sokpa haise 50% hena sokpa ngamme adu nematode se kalhuba taragadi pura totally destroy tawbudi ngamdabanina manage haibadi kitang handa halaga population se taw taragadi akoi gi doubling farmer da su kitang income hoina kanarakanina adu idamakta lakjabani farmer jang khaisi da kai masi training pi di bisida akoi gi control di prakyo oibagi control di khan lai ha masi yana se pi bedagi akoi gi masi hana khangami positagi hena koina kuram daba khangam dabadu ngasigi training na koida jamna kana bupi Childline Advisory Board Kakchingge Chahi gi ani subamifam pangthoktuna childline gi activities hen fagat hananabagi matang da khananai nakre DC Kakchingge conference hall da pangthoki ba khananai nabagi mifamaduda Childline Collaborative Organization Kakchingge director KH Tompokna ngasigi thoramasi organization asina chahi asida tawkiba thabak thoram sing district level officers sing da PowerPoint presentation tawduna punna khangmina bani haiki
Imphal East Narcotics Cell gi tongan tim ahum amadi Youth Athletic Development Association yadagi apun bakangbu amana chekon gi tribal market tamiyoi ama lupa crore ama lakni futaruk ka lising ni futaruk ki oigada heroin powder gram chatret kuntra humdoiga konana phare bamiyoi adudi Churachandpur district ki M Molhoi village tagi Kamlal Muan Wi-Fi chahi kuntra taruk apok palai khidraba Jangkhongul Wi-Fi ne ngarang numit yung bumatong pung 30 minute kontrarom tarapa matamda akaknaba pau ama fangbadagi Imphal East SP gi mitiyang makada narcotic cell gi OC inspector KH Dev Kumar na luching bakangbu amana nungtil pung anirom tarapa matamda chekon gi tribal market ta achadawok sing check tawbada Kamlal Muan Wi-Fi na heroin powder adu tongan ba sapon case nifut tarukta haplaga amubu machugi polythene amada pununa bohot narambadagi phabangam khibani hairi Loina namakataba legal action gi damak farabamyoi ado mangwandagi fanglakpa polam sing amadi truck aduso excise department ta sinakre hairi Coalition Against Drugs and Alcohol kadana sinduna Kaching district ki manung chanbak kairak maning lekaida nisagi mayokta khananenabagi mifam ama pangthokre mifam adu nishana khunai da piba chaitheng amasung masibu thingbada miyam gi thodang haibe hiramda Youth Development Association kairak maning lekai kada Kaching district committee amasung kairak maning lekai merapai bi na punna khutsam naduna pangthokpani Kangpupi District Police amadi NAF ke apun bakangbu amana Saparmena Police Station mamangdagi Kingfisher Ken Beer case Chamri puduna lakpa Tata truck amadagi fagatkre Faraba Tata truck adugi registration number na NL01A A3194 ne truck adubu thorok liba driver aduna Kangpupi District ke Tumuyondagi Azet Tainamai ni hairi Hiramasigamari Lenana Saparmena Police Station na FIR ama register tawkre hairi Tamai AC gi manung channa Theolon Khuldagi Barakturil Mapan Databa Vanchengfai Khultam na nongna Semba Intervillage Rotama ngasi Tamenglong District ke caretaker chairman Namsinrei Panmaina miyam da khutsinakre Saramba segment gi manung channa leibakul taruk teret faudana semba ihan hanba makhong mari panba gari sing chatpaya balambi asina lalolati ki thabak ta chawna mateng oibangam lagani haina namsinrei na phongdoki Spastic Society Manipur na sinduna nongmogi oiba Unique Disability ID amadi Disability Certificate Assessment Camp pangthokre Langtabal Kunja Tapokpi Kaithel de Leiba Society asigi loishang da pangthoki bathoram aduda differently abled oraba district ani asigi miyoi kaya laktuna disability certificate sing nona renew taunaki Wangway Kendra gi manung channa Thongkhong Lakshmi Municipal Council da Council asina konba mafam sing tarutana na thamnana ba pandam da dustbin amot akai lokhatna ba e-rickshaw ani amadi 407 truck ama khursinakre Thongkhong Lakshmi Bazar da pangthoki ba achamba thoram amada Wangway Kendra MLA oibada natana Agriculture Minister oina Thaupuri ba oinam lukhoina polam sing adu Thongkhong Lakshmi Municipal Council ge Thaupuba sing da khursinakhe Thoromadugo Mari Lenina Minister Oinam Lukhoina Hai Swachh Bharat Mission gi makhada Thongkhong Lakshmi Municipal Council na konba mafam sing tarutana na thamnana ba pandam da dustbin garbage pickup truck amadi e-rickshaw asi khutsina bani haina phongdoki Sijenna ba loiraba do mo waste mayam sing ado fam chana hairiba sigi dustbin twin bichida mayamna thola ga manungsida thadabiyo Manipur gi sumo department na sigumba material mayam machinery mayam ji pithabiraktana koi ngasi Thongkhong municipal council ji gi yal hanboina sigumba launching program asi dustbin khinba adu e-rickshaw ngasi jidage koi functioning honana bage dugumba program ni
कोई वांगोई केंद्र से म्युनिसिपल काउंसिल अहुम ले समुरो ने वांगोई ने थोंखोंग लक्ष्मी ने कैथेल अहुम सिगी म्युनिसिपल काउंसिल सिंह कवर तब एरिया सिंह मसी पांथोलिबो सुमाइना कोई मथंग पांथोक जननबसु को सेम साजरे हौजिक सानबगी पाव Kanglei Saktam Langba Kanglo, a Center for Research and Promotion of Performing Arts and Culture, Haubam Marak Irom Lekai, Imphal na numit tarani chupna chatharakiba workshop cum production of Leiteng Thang, Loishanbagi Thoram December Konithoigi, Nungtilpung Ahumakai Taba Matamda Haubam Marak Talaiba Naharol Yai Film Zinkol Gi Sanglenda, Pangtuk Lagani Haina, Jerolamada Kanghalakli. Anirak suba oina Manipur lengak na thangta masana da sizinaba polam sing ngasi khudol tamkre. Thoramadu ngasi Yas Department kilamzing makada State Level Chief Minister Indigenous Martial Arts Committee na sinduna Komalampak Sports Complex ki indoor hall da pangthoke. Thoramadu da Chief Minister N. Birena Horakliba na Harol Singh ase masama ufaba tinjang kaizang dana thamdana bahot nariba asida lamdamasigi miyam pumna magnaso angam ba mateng pangsan biyo haina phongdoke. Thoramadu da Manipur gi tongan bamapam singdagi lakpa thangta masana gi unit kontrada masana ase sanabda hena khudong chan naba polam sing ase khudol tamki. पृथ्वी की ngasi leibak singsilaida compete tawba ngamnaba or पृथ्वी की ngasi की developed country mane developing countries inda mayamna yengba kanda karina bound to karina backbone hoige haina yengba kanda developed country disciplined and healthy society with discipline je masi ngaktagi masi ki foundation se ada ekoi gi samaj dagi ekoi gi discipline और हक्सांग फनब की वाकल से मांग रबदा मत और बगु मम फेल तो रुक देगी स्कूल ले ने मैम से दगी कंपटीशन साथ में मैम बाहर कंपटीशन दर कांदा कंपटीशन फर्स्ट सेकंड थर्ड टाबलिंग जो रिवार्ड पिरगा कंपटीशन दु याव नना बा इंफ्रास्ट्रक्चर अदो स्कूल मैम में लिंक छेना अदु वाकल दा तौजगी बको Tarainthoi Suba Ampha Senior Women's League ngasidagi pangthok bahokre. All Manipur Football Association gi mitiang makhada lamlong thongkhong da leiba artificial turf ground da chatariba league ase Indian Women League ki pre-qualifying oigadaba tournament asada ESU Wangkai YWC Langthabal ICSA Irengbam Kripsa Nauramthong MPSC amadi WFA Kakchingi Tim Singna Lamba Taunaduna Indian Women League Tamafam Amakanaba Akanba Lamba Taunari. Ligasi ngasi ahan basana kiba match da ESU Wangkaina WFA Kakchingbo Panzal Marisino da Maitiba PK. Anisuba match na YWC Langtabal na MPSC bu Panzal Anisino da Maitiba Pipangaki. Ahan ba Lorembam Angang Hal Ningsing Veteran Football Tournament ngasidagi pangtok bahokre. Upsa Lilong Chazinge Mitiang Makada Lilong Arapati Maya Lekaigi Sanabung ngasidagi pangtok bahokre. Tournament asigi ahan basana kiba match da VSAI Thangmai Banna KVFA bu Panzal Ani Amada Maitiba Pipangaki. Hayang sanagadaba Anisuba Matsta FC Imphal Amadi Upsa Tim Ega Ahum Suba Matstana VFC Amadi TVSFA Anina Lamba Taunaragani. Kunmanga Suba Thangjam Bir Chandra Maipakpi Memorial Winner Kapta 11 Star Sporting Union Akampat Maipakre Hari Babina Healthcare and Hospitality Private Limited ke Santang Makhada All Manipur Football Association na Sindrangasi HYC Chandil na Yumbu Oiduna Sanaki Taruk Suba Matsadada Away Team Ama Oidiba 11 Star Sporting Union Akampat na Yumbu Oikiba HYC Chandil Bu Panzil Ahum Amada Maitiba PK Maipakrabata 11 Star Sporting Union Akampat Winner Cup asigi quarter final chankre. Tim Taramathoina Saruk Yaduna knockout basis ta home and away the Chathariba Winners Cup asigi hayang sanagadaba Taret Suba match ta GSYC Churachandpur Amadi ZLYC Longpi Anina Lambata Naragani Haina Amfana Thadropo Cherolamana Kanghalakli. Bangalore Pangthokiba Kunithoi Suba MTIR Senior Junior Amadi Sub Junior National Amateur Muay Thai Championship ta Manalora Kiba Sanaroi Singh Taramna Okre.
Taram na okpagi thoram adu The Great Star Club na sinduna Sagol Tongba Awang Laikai Community Hall da pangthokhibani. Hariba championship asigi senior group ta saruk yakiba mutum gi Chandrana gold medal lawrakhibani. Ngasigi taram na okpagi thoram aduda Kwanthozamgi hanagi MLA ke Saratna achamba khudol tamduna championship asida saruk yakiba sanaroi singbu pukning thogatki. State asida leriba BJP na luching balenga ase Maliamda Manipur bu masak takliba sanaroi singi yamna khanba amadi makhoi damak yaifanaba thabak khwaidigi yamna tawbalenga amani haina CAF and PD gi minister TH Satyabrata na phongdokre wafamasi United Youth Organization Singjamai Wangma Bhaigabati Leikaina Club asigi Golden Jubilee Celebration ga mari lena senduna pangthokpa second day and night led Tokchom Anobi Memorials Soccer Tournament loishinbagi thoram da phongdokhibani. Thoramanda da Satyabrata na makha taraduna state asidagi anoba sanaroi kaya leptana puthoraknaba anoba sanabung kaya su leptana sengat sagatpa amadi sanaroi singi kanaraba scheme kaya hugdoktuna lakli hain phongdokhi. Ngasigi final match adu TYC Nambol Thangtekka Mid John FC Loklaubung Aniga Sanaki. Sports ministry kita kita ngasih sekarang sudah siap jauh mereka kunara dum kunara lagi. Barat depan biri bawa macam ngasih stesen pan itu BJP macam sekarang sudah. Manipur dan National Sport University kumpulnya kepipa. Aduh ngasih sekarang sudah Olympic Park sehingga pirapa. Aduh dah sudah tena Olympic itu participate terus singgi itu pindah ke dalam sports department dah. Tomando posta yang kami itu tahu ini masih apa. Ngasih gimana nak kau mungkin ya buat pandai kandungi. Aduh hai dokter masih aku ini sanari ni ane sanari kamar itu toko gadi. Madu kana pun madu kerjaan lain. Kangpupi district ki manung chanba Kangchup area da laiba ke Faizol village ta Saba Khaizalun playground ngasi Saitu constituency ki MLA ngamthang haukyup na sangaduna miyam da khutsinakre hariba Khaizalun ground asi haukiba lising ni taratru ke August thadagi lupa crore ama lakh 39 ga lising mari changna sarakhibani. Arrive the bulletin asigi headlines samuhna miyam da thamjari. Thika tauba sanjau paiba singna vote lep silakpadagi politicians singi fazakraba masak thihalle politicians singna tawgada bathabakta thika tauba singna yauksan biganu haina MPCC gi president and loke na phongdokre. Impact News ki associate editor Joyasri Usamda Gender Journalist Award 2020 pinana bakhalakre award si Women Action for Development na chahi khudingi pibani. Manipur dangasi COVID ki positive case kun humdoi hengalaktuna positivity rate ani 10.38 oike miyoi tara mari fagalaki hauzik active case chani ga mari leiri. Amasong India da hogi papung konmari da COVID ki positive case lising taruk ki mathakta hengalaki miyoi lising nipan ki mathakta fagalaktuna fagalakpagi chang cha da magdrani pan 10.38 oike.